मैम मरुब पाव खर खतंग शेयर तौजगे कंटेंट से खरदी सांगदोरी मैम लॉकडाउन की नियम वायोलेट तौबगी एडिशनल एसपी ब्रिंदा यावना मियोय अहुम डिटेन तौखरे कोविड-19 पैंडेमिक असे लाक्षिनब सरकार न थमलिबा लॉकडाउन की नियम वायोलेट तौबदा नतना टेंडेंट ग्लास की गाड़ी अमदा तोंगदुन इम्फाल ईस्ट थौबाल डिस्ट्रिक्ट कक्सिंग डिस्ट्रिक्ट की तोंगान मफम क्यादा चलुरगा बिष्णुपुर डिस्ट्रिक्ट रोमदा लाकलगा इम्फाल तमना हाइगलखिबा एडिशनल एसपी ब्रिंदा यावना मियोय अहुम पुलिस टीम अमना डिटेन तौखरे इम्फाल वेस्ट की एसपी न थदोरकपा चिरोल अमदा हाइरिबना स्टेट की तोंगान मफम क्यादा ट्राइबल हिस्टोरी लेतबसिंग यावना मियाम मरक्त कोविड-19 पार्क्सना संदोरकलिबसि येंगलगा लाइसेट असि संदोरकपा थिंगनबा लॉकडाउन की गाइडलाइन सिंग असि ngakna satnaba सरकार की मेकेडिक अपील तौरिबनि लोइनना हौखिबा तांग 19 दिगी हौना कंप्लीट लॉकडाउन थमदुना मसिगी मथौ ताबा थबकसिंग पेखलिबनि संगोम के आइटम सिंग अमसुम थकनबा इसिंग नतना एसेंशियल कमोडिटी फावबा हौजिक योनबा थिंगलिबनि The Manipur Epidemic Disease Information of COVID-19 Guideline Regulation 2020 asi haukiba tang kunga mangada gazette notification thokuna satnaba haukrabani regulation gi makhada lockdown thugai dibasing quarantine guideline sing thugaiba public place sing da face mask uptaba social distancing maintain tawdaba masung kwa sabana singba fine lawribani Imphal West District ki oina sum yu yankhai gi matoi book tawduna haukiba tang kunga tarukta regulation asi gi makhada lupa lising taraga matoi fine tawkre tang kunga taretana miyoi saniga taraga nipan book tawduna lupa lising nifuga nipan ga sangwa aduga ngasi na miyoi samaga marfuga taretagi lupa lising nifuga tarukka sani fine thian khre पुलिस की मकेर की लॉकडाउन की गाइडलाइन असिगी मखादा प्रिवेंटिव मेजर क्यास लौखली अदुमैनामा कारिगुंबा कान कोविड-19 पैंडेमिक असे लाक्षिनबा पुंग कुनगमरी सुमना थबक तौरिबा फ्रंटलाइन वर्कर्सिंग युमफम याउदना मसागी इंटरेक्ट मियोई खरना लाना अमदी फत्तना उहनबा कया याउरी हौखिबा तांग कुनगतरे की नुमिदांग पुंग तरागा मिनिट कुनरोम ताबदा एसपी कक्सिंगना अंगौबा मसुगी बरना कार MN01G 3839 असि कक्सिंग बाजार मयादा कक्सिंग पुलिस की टीम अमना खामदुना चेक तौनबा होनखी मदुदा एडिशनल एसपी नि हाइना सक्ताक्सबा अमसु कार अदुदा यरोंखी लोनेना कार अदु निंगथीना वेरिफिकेशन तौद्रिङैदा थौरगा सत्खे हाइना इम्फाल वेस्ट की एसपी न पाउ पिरखी लोनेना कक्सिंग एसपी अमसु महाकी कंट्रोल रूम द डिस्ट्रिक्ट बाउंड्री सिंग मिकुप न होम सिंग न लैननबसु हाइरखी मदुगी मतुंग इना इम्फाल वेस्ट की कंट्रोल रूम अमसु नाइट ड्यूटी ऑफिसर सिंग मारू ओइबा चेक पोस्ट सिंग मिकुप नोम सिंग लैखी नुमितुगी नुंगयाय मतुंग पुंग बारोगा मिनिट यांखै ताबा मतमदा लामफेल पुलिस की मनुंगसन लैबा इम्फाल वेस्ट की संगाइप्रो एरिया दा नुपी पुलिस सिंग यावना नाइट पेट्रोल टीम अमना हाइरिबा गाड़ी अदु थेंगनबदगी गवर्नमेंट की ऑर्डर मतुंग इना हौजिक पैखलिबा लॉकडाउन मेजर असिगी मतुंग इना पुलिस टीम अदुना मखोय सिंग अदुबो वेरीफाई तौनबो होनखी अदुमापो गाड़ी अदुदा तोंगलखिबा अदुना कोऑपरेशन अमता पिखिदे टेंटेन ग्लास की गाड़ी अदुगी मनुंगदा मखोय ओहम अदु लैखी मखोयना सतलुबगी डिटेल सिंग अमसुम सतलुबगी मरम अमता पियु हाइबा याखिदे मदुगी महत्ता मखोयना का हेनमा मोंग मतो उलकपदगी अहेनबा पुलिस टीम सिंग मफम अदुदा कौरबा मतुंग पुंग अमगी मतुंगदा पुलिस टीम अदुना गाड़ी अदु चेक तौखी गाड़ी अदुगी मनुंगदा इम्फाल वेस्ट की ये स्कूल जमस्तादगी थनौजम ब्रिंदा मपुरोइबा सिंगलेन विष्णुपुर वार्ड नंबर 7 दगी फाइनेमम सोनिया मपुरोइबा Sanambam Ibungo Amasung Wangkai Lesram Dekaidigi Hoidrom Anil Apokpa Nabokumar Yoromki Makoy Hum Maduna Kadaida Salubagi Amasum Salubagi Maram Adu Haidu Haibiyakidi Adobutunda Kanna Haibedigi Faremam Soniana Fundor Kibida Mahakna Brinda Galonina Tankun Gatereki Numidang Waram Pung Taruk Tabada Hoidrom Anil Asi Wangkai Deliba Maki Mayumdagi pick up Toki Lenana Impal Iski Rilbung Ngarian Hill Amasum Tawal Gis Ama Oiba Yedi Pok Power Tawal Districti Tawal Bazar Amasum Kongzom Lomda Laklaga Kaksing Districti Kaksing Kuno Amasum Wangu Lamkai Taraklaga Kumbi Moirang Bisnupurdagi Malom Lomda Laklaga Nambol Maikadigi Impal West Tamna Lakibene Makoy Ohum Ahing Nungyaida Tangzing Laisangda Laikrumki Adumapu Hairiba Matam Adumakoina cover Tonaba Kadai Kadai Salubagi Haibu Fundoki Makoy Bua Hankibagi Maruiba Pandam di Makoina Saluba District Manga Adugi Cantonment John Sing the Kanagumba Singi Mayum the Salubra Haibado Kangdo Nabagi Damaktani Adumainamak Makoina Information Sing Ado Amata Haidokte Brindana Sumaki Garidagi Tenden Filamadu Lokpada Atinga Piki Kona Tanga Mangonda Salan Ama Issue Toroba Matung Nongai Matung Pung Animakai Taba Matam Mapamadu Tadoki Mana Mapam Adudagi Sat Krabamatung the record की मतुंग इन फाइनेमम सोनिया हाइरिबा नुपी असि मणिपुर सरकार दा सरेंडर तौख्रबा
अदुगी हौजिकना पुलिस डिपार्टमेंट हल्बीदार अमा ओइना लैरिबा KYKL गी सरेंद्र केदर अमगी लोइनबिनी लोइनना हौजिकना मियो एसी फर्स्ट MR गी फैमिली लाइन द लैरिबने यामलबदा पुंग अमा मखाई खक्ता कवर तौब ngamba इम्फाल ईस्ट की कक्सिंग फावगी जगह असी पुंग मरी हेना मखोइना मतम लौखिबनो हाइबदु सबसाना हाइदोक्ते COVID-19 na yamna kana saitheng oiriba district asigi miyoi kharagida makhoi satlambe yai gari edu tonglakibe additional SP Thanauzum Brinda amasung atopa miyoi ani aduna COVID-19 gi lockdown gi guidelines sing asi thugai bedana tana frontline workers sing gi thabak thoromda athingba pi bedana tana maki travel loop amasum contact person sing adugi maramda losile makna mahaki marup sing loinena district mangada freely oina koina satlibasi khwaidigi hena daite yaudaba thawongni ngasi asi first MR gi family line da leiba miyoi ama maki loina bemasum masa COVID-19 positive oirakpadagi cantonment area lauthokrabane Fairemam Sonia gi quarter asi cantonment area da lairibane masina Thanauzum Brinda yauna makhoi ahum asigi thawong sing asina kaya yamna sokolabagi amasum makhoi gi thawong asi kaya yamna daite yaudabano haibadu utle asigumba section da amasum daite yaudaba thawong sing asi makha tan satharabadi pandemic asi pak sana sanoknabagi sangs amane laibak thibadi pandemic asi thingnaba sarkar amasum masigi agency sing yauna frontline workers singna honariba sing asibu phattaba mawong amada lanai miyoi kharana Facebook na singba social media da uhanaba honabasi laibak thibane asiguma negative source asina COVID-19 laksinaba thabak tawriba agency sing amasum frontline workers sing da Thauna Hantangani, Maramaduna Miyamna, Siguma Daita Yaudaba Tawong Asidagi, section Bio, Hawkiba Tamari, Isida Makogi Punsising, Rix Lina Punkungamari Supna Sok Tabanaidana, Tabak Tauriba Freeline Walker Yauna Tungan by agency Singda, Cooperation PB Yohanus Paus and Makatana Fundurokli. Atopayamna Marueva Pawmana Naha Amafare, Set Minister Giming Set Sokan by Yabo Wahiwata Iraga social media da upload of Naha Ama Police na Faraga Quarter Putokre. Parabanaha adu usam manglem say kungum de apokpa gopi kawi oripok lai khurembi lairak laibane ngarang mahakpu Impal Police Station gi kangbu na paraba matung ngasi sip judicial magistrate Impal West ki mamang na putholaga July 13 mathai phawa police custody da remand laukre case asigi ayo na APP ki kuthang da court pikhalakpagi report ki matung ina tha asigi kungum noi da miyoi amana Facebook account sip minister gi mingse sokpa oai wata upload tawrakpadagi shu moto case ama lakhotlaga Tigat pa horakibane miyo asi mang na June taraga nipan July taraga mari daisu se minister gi mingsa sokpa oai wata sing social media da upload tawduna thaduraki hairi makpu makhata na wohang pong tawba darkar oibana makhata na police custody da remand pibina ba haizabadagi court na July 13 mathai pawba police custody da remand phiki haina su paus na makhatari atopa maroiba paw amanamo Erendro laibak ki mayok to wangang bagi FIR lakhot khrei Laibak ki mayok to wangangi haiduna miyam na sakhang makhang naraba Erendro laisombagi mathakta Porampat Police Station na citizen gi case ama lakhot khrei case asigi mari da mak police station asigi team amana mayum na phana na ba laklam le hairi press na phangma paw na hai Erendro na social media da MP oiraba laisemba sana jawbagi mayok ta tathi tayo be wafam phongdok lobagi damak mak ki mathakta citizen gi FIR lakhot khibane Imung manungi miyoi singna police team aduda hangbada Erendro gi mathakta lokhatliba FIRC Indian Penal Code under section 124A citizen amadi under section 153 gi loinana under section 505 ki makhada lokhatpani hairam ki hairi Thangmai banda laiba yumda Porampat Police Station gi team ama laktuna Erendro bu phanana ba thiba lakpa matamadu Erendro masamakti lanai thaba amagi damak Delhi da lekhiba matam thokhi Twitter da Erendro laisombana thagalakpa warol amada maaki mathakta FIR lakhatle haibadu tare achumbagi damak mahak thengnagani haina phungdokhi haina paus na makhatari loisilakpada mapan gi oiba paw content masang tanga ma'am da share tawjaramge PPE kit setuna pung taraga nithoi duty tawhanbagi mayokta Pune gi hospital gi nursing strike chathakre Maharashtra gi Pune city da COVID-19 naba masing hengatlingai gi sairakta makok thongba hospital Jahangir Hospital gi nurse sam ga yankhai henmana PPE kit singaloina pung taraga nithoi duty tohonba amasum salary nembagi wakatuna nomaijing numitagi strike chathakre adumainama COVID-19 naba singsu layeng liba hospital aduda critical career amasum emergency service singdi strike sida sokte hainu su pausna makhatari atopa content masang katang su mayam da share tawjaramge Bengal gi diatagi asobanga ama fakre kg sani panrum lumba nga adu lupa lising yang khaira yon thokre su hairi Bengal gi dia torban gi sathok laga ngasi ayuk
ngami kangbu amana kg 750 lumba achauba nga ama fakhre mafamdugi miyoi singna Sankar haina kauba nga adu samugi mana mali madu foot nipan sangi foot manga pai achauba nga adu state asigi nga lalon pham amada lupa lising yang khai situna yon khranisu pausina makha tari aduga Orissa gi Udaipur district gi kilometer nipalom satholaga dia manak gi nga adu phakibani samudra mapan gi town adugi ngami singna makhoina hauzik phawbgi manungda phabada masina khwaidigi hena lumba nga ne hena su pausina makha tari aduga mem aina pathok sakibida sokibida lan ki yorsi mem ngak pigani aduga anobo paw hek lakpaga update pijarake thank you loisilakpoina maruoiba pawang katanga Manipur da thokpada mayamda share tawjaramge COVID-19 Civil Secretariat First MR nasingba cantonment zone lakthokre state asida COVID-19 positive oibgi sang lepa leitana hengalaktuna Civil Secretariat North Block ki Horticulture section da thabak toba employee ama positive oirakpa amasung ahanba Manipur Rifles da personnel ama amasung mahaki imungi miyo ani positive oirakpa dagi Civil Secretariat ki mafam khara amasung First MR gi family line cantonment zone oina lokthokre laina laisat asigi matangda phangba pauna hai Manipur Secretariat da thabak toba miyo ama positive oirakpa dagi North Block ki room number 119 gi akoibda cantonment zone oina lokthokre masigi sumathakta Manipur Police ki awangba thaki phampai riba additional DGP amagi security guard yauna guard adugi loinabi amasung masa ama positive oire security guard adu nipan suba Manipur Rifles ki rifleman ne haujikna mahak ahanba Manipur Rifles ki rear da leibani aduga mahak ki imung manungi miyoising aduna first MR gi family line da leibani hainu su pawsna makhatana phungdurok lien thank you